State asida lakadawriba chahi taramanga sigi manungda Manipur da nga gi pothok walhandanaba angamba thakta hotnari haina Department of Fisheries ki Director Tifulen Maitai na phongdorakle wafamasi DIR na paring 9 na chatharakliba mid the press ki sarukama oina Fisheries Department na paikhatliba thabak thauram sing miyam da mamutana khangnabagi pandamda DIR gi auditorium na pangthokhiba thauramda phongdokhibane Director Fulen na makha taraduna state asida Chahi amada darkar lairiba nga gi pothok asi chaurakna metric ton lising hongfu manga romni masigi manungda metric ton lising kuntra taret na state asida puthokle aduga wathawriba asina mapalamdagi pusilakli loina state asida mapalamdagi nga pusilakpada numit nifu manga ni rom changle masina maramoiduna nga pumthadana bahaiduna hakchang sokningai oiba chemical sing seasonary bane miyamda hakchang sokloidaba nga amade lamda masigi nga mi sing chaukhatnaba Department tongan bathorang sing paikhatli masigi manungda Pradhan Mantri Matsya Sampada Yojana PMMSY amadi state lainga ke Loktak Livelihood Mission LLM na ngami sing da tongan ba khudong chab sing piri haike Manipur da chahi amada nga macha million chamri rom darkar lei haiba wafam Director Fulena thamladuna chahi amada state asida nga macha million chahumga kun rom puthokle awat panama pandagi pusilakle loina nga macha ge awat pa asi men khatnaba Department at tangkak nai na thaurang thausil kaya paikhatuna honari haike Mapangi nga si saba matamda koi ki carcinogenic agent mayam ama cancer thon be aba agent mayam ama yawe have si medically scientifically proved torobane maitai gi Manipur gi fa nga si ga mapangi ro amaga thamina matamda mapangi ro tu di haying tong de haibagi complain la kai gina ta chemical mayam am yarom ne na haying na tongam da Manipur da hekta demand loina bakse pi bangam da badi nate koina marketing to ba public ta yohon base koina khitang systematize to ba wat padagini adu koi systematically cannot rogadi gap se yam kanna si yoram da basui statistics ta lei base ngagi demand se akoi mindset sit su lei ki bagini akoi andragi nga sina hongi aduga andragi nga sina si towi haibagi demand mindset sit lei ki bai ni do koina mayam si loina bak mindset se brain wash to bangam magadi andragi nga chaba sina hakchang da si sohli si tohli tang su tang na Manipur gi nga chaba ngam magadi hakchang da health benefits su lei re adui matakta Laser ba paisa khara do Manipur da tunga ga lehoga do ni Manipur gi summit lon pagat an do ni